Pothok puthopagi machak mathum watlaba lamdam asida Chaokhat Thourangee thaba ama paikhalakpa matamda Ayet Apan Pibiganu haina Wangoi AC ki MLA Khuraijam Loken pauzelakli wafam asi Wangoi AC ki manungda semgaliba open gym taret yauna atai Chaokhat Thourangee thabak sing yengsinbagi khongchatta phongdokhibani open gym amadi atopa Chaokhat Thourangee thabak sing yengsinbaga Mari Lainana MLA Lokena ACSC ki manungda leiriba lambi thong amadi development ki thabak singasi nongzu tha yaudringai da loishinaba pandam thamli open gym singasi ahallaman yauna naha singna sajal tawfam leitabadagi hakchang sajal tawbada nungaina basabani haiki Lambi Thourangee khoina ano khoina modification tawam de mathau tai aduna khoi kendra leiriba lambi jingji loina namna pak thok jabane open gym ji khoi gi Manipur gi mafam khani maktu open gym ji loina thambai wakhal lon de loi leina ramna adu ai su ai gi kendra si dai mafam 38 si saba ji ai amaga magadi pak pa chaw si manadre manam ni kaina habde area phang bu yawi area phang aina khalle baina saningi ba tawning ba poto area phang da bu ma yawi khoi uwa yam hawam pham je ligla ta bam pham ji vitamin gi thabak si adum kairak pa matam aduna si kairak pa je khoi peba block si di nong khana surju ising adagi ligla phana tarasu madi kaidabani heavy load chalaga jo kai lete aduna masigi madugi course expenditure ju yamna chatpasu na tabani masi airi wangoi ki ana ju aina ana mana lai khulak singje aina paper block si loina tawge habi wakhal hondane si tawjare